Ngasigi thodok asidi tabada yamna angakpa ama oigani mabu hek pokpiba mama mapa amadi makoigi mayambasingbu nungsinaba nupa amagidamak makoi imungi mioi taretpu hatkibagi warini. Sabanam kaubi nupi ama lairami mahakna makoigi imungi mioisingbu loina hatlaba matungda mapanda thoraktuna miyamna tanaba hauna kablami haibadi hariba thodok asi atai mioi amana tawba malamki aduga governmentna magi mafamda lupa lak mga piningai fauba tarurabani. Wari asi taminaduna matau karamna thokibano haibadu khangminasi. Thodok asi Uttar Pradesh ki Amrohagi manung channa khungang amalai madudi Bawan Kherini. Hairiba mafam asida yum amalai yum asida sabanam yauraga makhoi puna mioi nipal laibani. Mama mapa mabung mopa manama tha taragi angang aduga mahaki uncle gi angang amaga lerami. Makoigi imung asi sel thum paiba lairik laisu haiba imung amani. Mahaki mayamba asi company amada engineer oina tabak tawrami. Mahaki mapana college amada lecturer amani aduga sabanam asi double MA tawrami. Hojikna primary school amada oja oirami. Khungang asida makoigi imung asi mayamna sak khangnaba imung ama oirami adubu noma ahing amada thodok ama thokpadagi khungang asi angakpa ama oinarami. 14 April 2008 ki ahing nongyai pung animu adwaida sabanamna makoigi balcony da thoraktuna makhol yamna hauna kaplami. Hairiba asi khungangi mioi singna tanabadagi sabanamgi yumda mioi khara laknarami. Kari tauba yaurabano haina adubu sabanam hoigi yum adugi gate asi manungdagi lolami. Miyam aduna gate adu hangnaba hairami. Sabanamna gate hanglaga amuka mathakta kahatkirami. Hojiksu sabanamna kappa toktribani. Mioi kharana sabanamgi yum adugi manung yobada oiramliba phibam adu uraga miyamsu angakpa akiba oinarami. Yum asigi manungda I ngakta ngairami. Sabanamgi mama mapa mabung ama mokpa manamma uncle ki angang adu siduna leirami. Sabanamna makoi mayam adugi marakta phamduna kaplami. Sabanamda haiba thodok asi matau karamna thoklibano hanglami aduda sabanamna numidang athengmada yumda huranba mioi khara laklami aduga makoina aigi ima baba ibung ipa inamma angangsing asibu halaba matung chenkibani khumlami. Hairiba thodok asi thokpadagi leikaigi mioina police ta pau pirami. Ngahak lerba matung police na mafam aduda laktuna yengsilami. Police na su hairiba thodok adu ubada angakpa ama phawrongki. Tha taragi angang adu khak thadoklaga ataidi kok loina kaklaga halambani. Hairiba pau asi miyamna tanarakpadagi yamnaba miyam ama makoigi yum adugi akoibada miyam ama lerami. Thodok asina mioi kayadasu sauningba phaunarami. Hairiba thabak asibu karamba sagi wakhal chenmana tawramlibano haina. Yamlaba miyamna hairiba thodok asi yaningde mihatpa puthu haina irang haurami. Police nasu mioising asibu postmortem taunaba tharamki aduga hojiksu sabanamna kappa toktribani. Hairiba thodok asi sabanamda hangrabadi atai mioida hangba matamda khanglamkide. Police na thajaba thamliba asi sabanam khaktani. Police na tamna themjinbiduna thodok asi matau karamna thoklibano haina hanglami. Sabanamna hai numidang asi humang saubana ai yunggi mathakta tumma chatlami. Aina yunggi mathakta tumlingaida chekpal kansinduna mioi khara laklaga makhoibu halaba matung gate lomda chenkibani hairami. Aduga police na yumthangnaba mioi singda hangba matamda gate asi manungdaki londuna leirambani haiba khanglamki. Hairiba adu tabada police su wakhal chingnaba ama leirami. Sabanamna haibagi matung ina huranbasing aduna chekpal kanduna changlaklaga mioi sing adubu halaba matungda gate lomda chenkibani. Aduga gate adu manung lomdagi matau karamna amuk lolamgani. Aduga chekpal asi feet 15 hena wanglibani. Maram asina chekpal asi kakhatke hairabadi kaira kumba tharaga kaba oigani. Adu natrabadi kakhatpa ngamloi. Police na chekpal aduda check tawu matamda kairak su leiramde. Aduga chekpal aduda kairak thakibaki takpham amatasu leiramkide.
Sabanamna hairakpagi matung ina humang saubadagi yamna sabadagi yum adugi mathakta kakhattuna mathakta tungkhibani hariba adu pulisna thigatpa matamda hariba yumgi mathak asida phamung amata leiramkhide yum asida fan battery inverter loina leiribani aduga mana kari marumkidamak mathakta tumba chatlibano haiba asi puliski mafamda wahang ama oirami maram asina pulisna Sabanamgi mathakta chingnaba leirami tanja aduda postmortemgi report chu laklammi makhoina sidringagi mamangda kanagumba amataga khut thoknakhiba leite hairami aduga makhoina siriba asi poison yauba posak charubadagi ni hairami aduga tha tara khak ngairiba angang adudi poison pijaba nate sor honwa ngamdabadagi sikibani hairami Pulisna amusu khalami kanagumba mapangi miyoina karigumba posak amada poison hapsilaba matung miyoising aduda pijaba oiramba yai aduga matang achida hangliba wafamdi matau karamna poison asi Sabanamna thahodribano chahodribano haiba asini Pulisna Sabanamgi yumda amuka makhatana thigatpa chatpa matamda pangthanabagi hidak tablet ki maku leiramba thengnaki Sabanamna pulista hairakliba asika phanglakliba asina Sabanamda yam chauna chingnaba leirami aduga pulisna Sabanamda wahang pahong taunaba taurami adubu matam aduda pulisna Sabanamda wahang hangma yaramdri maramdi yamlaba miyamnasu Sabanamgi michangda leiri aduga hojiksu Sabanam asi makhogi yumgi miyoisinga kainakhibagi kaptuna leiribani Mahaki hakchang asisu kaya phajana cha thakpa taroktaba aduga kappa hemenmana mahaki hakchang asi sonjillami maram asina haiba irang asi khara nemtaba ngairami aduga matam asida Sabanamgi hakchang sonjillakpana maram oiraga doctor kauduna yenghalami matam aduda karigumba amaga khangmangamlamki adudi Sabanam asi hapta tariki angang pregnant oire haiba khanglamki maram asina police mafamda amuka hena chingnaba amadi chamamnaba leiramki matam asida mafam adugi minister su oiriba Mayawati su Sabanambu unaba laklamki Mayawatina Sabanamgi mafamda thokhiba thohaningdaba thodok aduda leikhidraba imung manunggi miyoising adugi awabada saruk yarami aduga Sabanamda lupa lakh manga pinabasu hairami Hariba pau asi pulisna tabadagi lupa lakh manga adu pidanaba hairami maramdi hariba case asida karigumba khara Sabanamgi khud yawi haiba asi chingnarami maram masina Sabanamda pigadaba sel adu matam kharagi oina thengduna thamlammi aduga pulisna hairami hariba case asi athuba matamda mihatpa asi puthoklagani hairami pulista tip ama phanglammi tip aduda hai Salim Alibu Parabadi asengba pumba thorakani haina maram asidagi 18 April da Salim asi pulisna pharammi aduga Salimda wahang pahung tawrammi horakpadadi Salimna oidaba khak hairami adubu puliski wahang amalai madugi wahang adu tawbada Salimna lotpa yaramkide asumna asengba pumba haidolamki adugi matungda UP gi pulisna Sabanamgi yumda laklami aduga Sabanamda wahang tawrami adubu hojiki oina Sabanamna oidaba khak hairami mana hanana haikiba wa semjin sajinba wa khak hairami adugi matungda Salimga unahalami matam aduda makhoisu khanglamki haibadi hojik makhoina phana lotlabasu lotpa yararoi haiba asumna asengma wari hairami Salimga Sabanamga asi nungsinarami makhoi ani luhongba pamlami adubu Sabanamgi imung manunggi miyoina Salimbu pamlamkide Sabanamgi imungi miyoising asi lairik laisu haiba sel thum paiba imung amani aduga Salim asidi lairaba imung amadagi haurakpani mana ugi thabak tawrami maram asina Sabanamgi imung manungna Salimbu yaramkide asumna Sabanamna wakhal ama khalamki karigumba makoigi imungi miyoising asi hatuklabadi makoigi property asi Sabanamgi oirani adugi matungda Sabanamna mahaki imungi miyoisingbu hanaba plan tawrambani hariba plan asida Salimsu yaholambani asumna 14 April 2008 laklambani aduga makoina numidangi chak charba matung Sabanamna cha lolami Sabanamna cha aduda pangthanaba hidak hablambani
ꯊꯥ ꯇꯔꯥꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯃꯛꯇ ꯆꯥ ꯑꯗꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯆꯥ ꯊꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯅꯕ ꯆꯪꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯕꯅꯝꯅ ꯁꯂꯤꯝꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤꯕꯅꯤ꯫ ꯁꯂꯤꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯡꯖꯪ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯕꯅꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯀꯣꯛ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯁꯂꯤꯝꯅ ꯑꯃꯃꯝ ꯑꯣꯏꯅ ꯀꯣꯛ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥ ꯇꯔꯥꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯁꯂꯤꯝꯕꯨ ꯌꯨꯝꯗ ꯍꯟꯍꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯁꯕꯅꯝꯅ ꯒꯦꯠ ꯑꯗꯨ ꯂꯣꯟꯈꯤꯕꯅꯤ꯫ ꯁꯕꯅꯝꯒꯤ ꯐꯤꯔꯣꯜꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯁꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯁꯕꯅꯝꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯊꯥ ꯇꯔꯥꯗ ꯉꯥꯏꯔꯤꯕ ꯑꯁꯤ ꯍꯤꯡꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯁꯂꯤꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯂꯤ, ꯃꯔꯝ ꯑꯁꯤꯅ ꯅꯪ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯂꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯁꯂꯤꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯌꯥꯗꯕꯗꯒꯤ ꯁꯕꯅꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯤꯑꯣꯏ ꯂꯣꯏꯅ ꯁꯤꯔꯦ ꯈꯪꯂꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯝꯕꯅꯤ, ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯅꯕ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕ ꯑꯗꯨꯅꯤ꯫ ꯁꯕꯅꯝꯅ ꯖꯦꯜꯗ ꯊꯥ 9 ꯂꯩꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯃ ꯎꯅꯔꯝꯃꯤ꯫ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯁꯤꯅ ꯆꯍꯤ 3 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯖꯦꯜꯗ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯕꯅꯝ ꯑꯃꯗꯤ ꯁꯂꯤꯝꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 2010ꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯁꯕꯅꯝ ꯑꯁꯤ ꯍꯦꯡ ꯇꯧꯗꯨꯅ ꯍꯥꯠꯂꯕꯗꯤ ꯏꯟꯗꯤꯌꯥꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯐꯪꯂꯕ ꯃꯇꯨꯡꯗ ꯁꯕꯅꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯡ ꯇꯧꯗꯨꯅ ꯍꯥꯠꯄ, ꯍꯥꯏꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ 1947ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯃꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯀ꯭ꯔꯥꯏꯝ ꯑꯃꯕꯨ ꯇꯧꯔꯨꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯤ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯒꯤ ꯖꯦꯟꯗꯔ ꯈꯥꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯁꯕꯅꯝ ꯑꯁꯤ ꯔꯥꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯖꯦꯜꯗ ꯂꯩꯔꯤ꯫ ꯖꯨꯂꯥꯏ 2019ꯗꯒꯤ ꯃꯣꯔꯥꯗꯥꯕꯥꯗ ꯖꯦꯜꯗꯒꯤ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯂꯤꯝ ꯑꯁꯤꯅ ꯅꯥꯏꯅꯤ ꯖꯦꯜ ꯄ꯭ꯔꯌꯥꯒ꯭ꯔꯥꯖꯇ ꯂꯩꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ 2021ꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 18 ꯁꯨꯔꯕ ꯑꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗ ꯃꯃꯥꯒꯤ ꯃꯔꯥꯜ ꯑꯁꯤ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯕꯅꯝ ꯑꯃꯗꯤ ꯁꯂꯤꯝ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯖꯦꯜꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯀꯣꯔꯠ ꯀꯌꯥꯗ ꯍꯥꯏꯖꯈꯤꯕꯁꯨ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯑꯌꯥꯕ ꯄꯤꯔꯝꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯁꯕꯅꯝꯒꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯌꯦꯡꯂꯒꯗꯤ ꯁꯕꯅꯝꯕꯨ ꯑꯃꯨꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥ, ꯃꯅꯝꯃꯥ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯑꯁꯤꯒꯤ ꯍꯥꯏꯔꯒꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯐꯝ ꯊꯣꯛꯏ꯫ ꯃꯈꯥ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯆꯩꯔꯥꯛ ꯐꯪꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯦꯡ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛꯇꯤ ꯄꯤꯈ꯭ꯔꯕ ꯂꯩꯔꯕꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯍꯦꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯐꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯈꯥ ताना ꯉꯥꯏꯃꯤꯟꯅꯁꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫